ꯊꯤꯗ ꯀꯩꯅꯣ ꯑꯩꯅ ꯂꯩꯕꯤ ꯅꯠꯇ꯭ꯔꯥ ꯃꯥꯏꯁꯦ ꯀꯥꯔꯦꯅꯦ ꯌꯦꯡꯉꯨꯅꯦ ꯁꯤꯃꯨꯛ ꯄꯤꯖꯔꯦꯁꯦ ꯔꯦꯕꯤꯇꯥꯅ ꯂꯧꯕꯤ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯍꯜꯂꯣ ꯃꯌꯥꯝ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯏ ꯑꯩꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯁꯦ 12:03 ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤꯅꯦ ꯏꯌꯥꯔꯐꯣꯟ ꯑꯝꯇꯪ ꯂꯩꯒꯦ ꯍꯥꯏꯅꯁꯨ ꯑꯩꯅ ꯀꯨꯏꯔꯦꯕ ꯆꯠꯀꯦ ꯈꯜꯂꯤꯕ ꯑꯗꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯁꯨꯅꯦ ꯂꯥꯞꯊꯣꯔꯛꯀꯅꯤ ꯀꯨꯏꯔꯦ ꯀꯩꯅꯣ ꯇꯧꯗꯕ ꯅꯪ ꯊꯣꯔꯛꯏꯉꯥꯏꯗꯨꯒ ꯁꯨꯝ ꯄꯨꯜꯂꯁꯤ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯩꯅꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯀꯨꯏꯔꯦ ꯃꯣꯏꯁꯨ ꯎꯅꯗꯕ ꯑꯗꯨ ꯑꯩ ꯏꯌꯥꯔꯐꯣꯟ ꯂꯩꯗꯕ ꯖꯥꯗꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯏ ꯄꯣꯠ ꯑꯃꯈꯛꯁꯨ ꯂꯧꯕ ꯆꯠꯄ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯃꯣꯏꯅ ꯉꯔꯥꯡ ꯄꯥꯎ ꯐꯥꯎꯅꯕꯅꯤꯅ ꯑꯗꯣ ꯃꯣꯏ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛ ꯆꯠꯂꯒꯦ ꯑꯩꯅ ꯄꯥꯎꯂꯦꯟꯗ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯅ ꯑꯍꯥꯟꯕꯗ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯏꯊꯟꯇ ꯑꯣꯏꯔꯦ ꯑꯗꯣ ꯄꯥꯎꯂꯦꯟꯅ ꯂꯧꯕꯗꯤ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯄꯥꯎꯂꯦꯟ ꯂꯧꯕꯁꯦ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯄꯥꯎꯂꯦꯟ ꯉꯁꯤꯁꯨ ꯑꯩ ꯂꯧꯕ ꯂꯥꯛꯏ ꯊꯣꯡꯕ ꯃꯥ ꯑꯩ ꯊꯤꯟꯕꯤꯗꯣꯏꯅꯤ ꯉꯁꯤꯁꯨ ꯑꯩ ꯍꯧꯖꯤꯛ ꯂꯂꯥ ꯆꯠꯂꯨꯒꯦ ꯇꯥꯏꯒꯔ ꯇꯧꯁꯤ ꯅꯪ ꯎꯕꯗ ꯇꯧꯁꯤ ꯍꯔꯥꯎꯅ ꯑꯗꯨ ꯃꯣꯏ ꯃꯌꯨꯝꯒꯤ ꯃꯤ ꯎꯔꯦꯅ फोटो कापेगा ngaraang kapuba oo mathangda kaurake ko noi chiche aja ore thoiba wabro tiger kaungne aya chen gre na tiger ka waraga hala akoi hoji em bazar da lai aiga moni ga debita pole heuri geta mangai birasi amatha ka khalaga Jaifarembi ada lei ma ude khoi da asing manungsa khu samni langni phone jiga pai je phara me ada thami sina are bitala e ma po lei dore ane lei than leuri ba akhoi uhanda na ma pot kainom lei na pula e kari pot no khoi uhanda na lei dei do khangjai changो do changो wa ngasai sabado hoje pungi ngani la na nai kai lepwe akho kana no su thengna re Jaifarembi su thengna re Jaifarembi ngasi aina lai se ma nai gi kainom lai bi ni hai kai lai rage phare koi nau bi thabak suri si hanam tang jong sina noi udri na nu pagi ne ba mama ta ka male olang mo khanging ingi ngasina mi khra ingamina ne jong ne na ha manum ki do ai bo buy one get one so lai ri siga ta lai thorong ne khanging tha re se darabo matha kar se law ngasi je kano em bazar se ai ani rak sure ngasi ga nang na han ba sigana nupi gi Kurba la mina ure dana se to nahan nei phajana ohudaba punama aduni nahan do lai do hatu mitin mani na ne to sapon ke se matang da kari no khang de ngai keno ni se matum ta la sine masum da manung da ta na bagi kya no sibo ama khalo bajai 60 jagi 145 ko le noi di khana jeng do si le lo si ama khalo मैम नान फजन उठा गमहौद्रे ngasi gyan dana fazana ulage Revita asi pamine payu nemta payu se do camera machu jo kan off white ka oraga leithoro phajai ne lai khronga chapada su naudra off white ni ba do cream machu da changi ba ya Revita asi pami khara pa mami ne pot khara helamani mana ba mali mal jaudi thank you then ai lebi de phajai ne
아? 하자더라시. 파데이 쌈노 파데이. 짬느라고. 아시 저 심어주기 아이 뭐시가 좀 잘해도. 아, 자이. 누두두. 비타 시밤. 아이 시한 거 우대네 시가 뭐 우대네 능 뭐. 우대디 능 나한이 미 쿠틴도 우드러네. 하자래 시마. 간 나오에. 그냥 우보다는 시제 파자는 거다 말이네. 빠우보다 옹기 파자이 뭐지. 심 밤에 뭐. 자라 해라서 심 lấy thua chứ. Chưa ba mà giàu bây giờ. Đâu. Chim mèo mà nó gì ạ. Ingin na trapido. Nahan din mi chin ba ni na ay khan ba mo khang dia ba ngasi di gyan ta na pisa na. Mèo ấy đi xa hơn nuôi bà tôi này tôi này mèo mà nó đã bắt dress cho xịt đi cái khăn lagi à mèo mình sẽ cho copyright cha này tôi này ôi chế thông linh đẹp không cái nó đi xa sẽ in thơ đẹp à ôi ấy ông ta ok nè ấy xin 이게 파데브랑이. 난 아두나 난 굽살래네 우팡들이네. này cũng chân là u không nào 아, 아시 지나디 가장 짜오 이제. 어? 이제 또 웃겨. ấy cái mai bác là mai thì xin là cũng chân mi đẹp à Rồi. mai ơi chân là chân 파디 파디. nó có cái nói là hai này vợ 아, chứ có đẹp đó 파디. đấy chứ 파디. 자이. thật ra là những này lâu rồi kìa mà là con là cũng chân đẹp à Así de tú. ơi cũng nó tàu gì đâu 그럼 밤하게 아코야 토이바 만들어 정 셀레 피시 masih dah gian tanah kapang kami Đây rồi rồi. Mà khai đây cái nó mong lấy rồi rồi. Học bốn kẹp xin nó ôi phải rồi. Asina dum ke na ban mani brush nung ka sum hapagi ko oi si je ma pan ka to ko da ne pura mani ka makeup ki to na be ngo da chala hapagi mata cha da oi si ga pu ba da han na pu ni dum chala ma thong ma nong khang moi ba sa pon ga je khang ba loi te san na ne do 시수 자이네 좀 담아가 좀 제좀 따자니 자나 담가 진짜 어디 그대니 그 맛이야. 아이 송이 작품이 보자 이제 그 까쁘게 미암지가 작품이 보자 얌 나이래 난 파자당 까고 먹다보다 맛이 왜 까타게 hôm nay con cầm đang dừng chứ lậu ơi ôi này bita siêu sữa lòng nè
ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯤ ꯑꯃꯈꯛꯇꯪꯒ ꯂꯥꯛꯄ ꯃꯇꯥꯡ ꯂꯩꯕꯅꯦꯕ ꯑꯩꯈꯣꯏ ꯇ꯭ꯔꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯑꯃꯈꯛ ꯂꯥꯛꯄꯒꯤ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯩꯗꯤ ꯁꯤꯅꯦꯅ ꯐꯖꯩ ꯉꯁꯤꯒꯤ ꯇ꯭ꯔꯦꯁꯦ ꯅꯪ ꯂꯩꯕꯁꯦ ꯑꯩꯗꯤ ꯄꯥꯝꯃꯦ ꯉꯁꯤꯁꯦ ꯌꯦꯡꯉꯨꯁꯤꯕ ꯑꯩ ꯍꯥꯏꯁꯤꯗ ꯆꯥꯀꯥ ꯑꯃꯒ ꯄ꯭ꯂꯦꯠ ꯑꯃ ꯃꯤ ꯑꯃꯈꯛꯇꯪꯒ ꯂꯥꯛꯄꯒꯤ ꯑꯃꯃꯝ ꯈꯛꯇꯪ ꯂꯩꯒꯦ ꯈꯜꯂꯤꯕ ꯁꯤꯅꯗꯤ ꯐꯖꯕ꯭ꯔꯥ ꯈꯪꯗꯦ ꯄꯨꯡꯗ ꯁꯤꯡꯒ ꯊꯝꯃꯒꯦꯀꯣ ꯂꯣꯏꯁꯜꯂꯛꯇ ꯃꯃꯜ ꯇꯥꯔ ꯂꯣꯏ ꯊꯥꯗꯔ ꯑꯃ ꯑꯅꯤ ꯁꯤ ꯑꯅꯤ ꯁꯨꯃꯥꯏꯅ ꯈꯛꯇꯪ ꯌꯦꯔꯨꯝꯒꯤ ꯃꯑꯣꯡꯗꯁꯨ ꯂꯩꯕꯅꯤꯅꯦ ꯉꯥꯏꯈꯣꯅꯦ ꯍꯣꯏ ꯑꯁꯤ ꯐꯖꯩꯅꯦ ꯁꯤ ꯀꯃꯥꯏꯅ ꯁꯤ ꯀꯌꯥꯅꯣ ꯁꯤ ꯌꯦꯡꯉꯨꯅ ꯄꯣꯠ ꯁꯦꯠ ꯑꯣꯏꯔꯝꯃꯅꯤ ꯁꯤꯁꯤꯗ ꯒꯣꯜ 99 ꯁꯤꯅ ꯐꯩꯀꯣ ꯑꯗꯨꯅꯗꯤ ꯐꯩꯗꯅ ꯑꯩ ꯁꯤꯡꯕ ꯂꯧꯒꯦ ꯇꯥꯔꯒ ꯀꯥꯏꯕꯤꯗꯣ ꯅꯠꯇ꯭ꯔꯁꯦ ꯑꯗꯨꯁꯨ ꯅꯪꯗꯤ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯃꯈꯜꯗꯅꯦ ꯑꯗꯨ ꯃꯨꯛꯕꯥꯡꯒꯤ ꯇꯧꯗꯤ ꯇꯧꯔꯗꯁꯨ ꯑꯀꯥꯏꯕꯤꯗꯨꯔ ꯌꯦꯡꯉꯣꯕ ꯀꯥꯏꯗꯤ ꯀꯥꯏꯒꯅꯤ ꯁꯤꯁꯦ ꯀꯩꯅꯣꯗ ꯇꯥꯔꯗꯤꯀꯣ ꯑꯗꯨ ꯌꯥꯝ ꯇꯥꯡꯕꯗꯤ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯇꯥꯡꯗꯦꯕ ꯍꯥꯏꯔꯨꯒꯗꯤ ꯌꯥꯏꯌꯦꯕ ꯁꯨꯝ ꯅꯍꯥꯛꯀꯤ ꯃꯤ ꯈꯤꯇꯪ ꯏꯁꯄꯤꯁꯦꯜ ꯃꯤꯒ ꯂꯥꯛꯄ ꯃꯇꯝꯗꯅꯦꯀꯣ ꯍꯣꯏ ꯑꯇꯩ ꯃꯆꯨꯗꯗꯤ ꯁꯤꯅ ꯇꯧꯋꯦ ꯃꯥꯅꯦ ꯀꯦꯃꯦꯔꯥꯗ ꯍꯥꯏꯔꯣ ꯅꯪ ꯅꯣꯡꯃ ꯂꯥꯛꯄꯗ ꯍꯦꯛ ꯕꯨꯖꯤꯌꯥ ꯄꯨꯊꯣꯛꯑꯒ ꯄꯤꯖꯒꯦ ꯑꯔꯦꯕꯤꯇꯥꯅ ꯁꯤꯒ ꯑꯩ ꯕꯨꯖꯤꯌꯥ ꯄꯨꯊꯣꯛꯑꯒ ꯄꯤꯖꯅꯤ ꯍꯥꯏꯁꯦ ꯃꯌꯥꯝ ꯇꯥꯍꯧꯔꯦꯗꯅ ꯇꯥꯅꯤ ꯌꯦꯡꯉꯨꯀꯣ ꯀꯤꯖꯩ ꯇꯥꯔꯗꯤ ꯑꯩꯗꯤ ꯄꯤꯂꯧ ꯃꯥꯡꯈꯤꯗꯣꯏꯃꯤꯀꯣ ꯑꯩ ꯍꯥꯏꯕꯨ ꯅꯪ ꯅꯌꯨꯝꯗ ꯄꯥꯎ ꯄꯤꯕꯤ ꯑꯩ ꯅꯌꯨꯝꯗ ꯄꯥꯎ ꯄꯤꯕꯤꯈꯤꯅꯤ ꯔꯦꯕꯤꯇꯥꯗꯣ ꯁꯨꯃꯥꯏꯅ ꯇꯧ ꯑꯩꯗꯤ ꯐꯣꯟ ꯄꯥꯏꯔꯤꯗꯩ ꯄꯤꯑꯦꯝꯁꯨ ꯄꯥꯏꯔꯤ ꯈꯨꯠꯁꯦ ꯑꯃꯨꯛ ꯁꯪꯗ꯭ꯔꯦꯕ ꯁꯤꯅ ꯐ ꯃꯥꯜꯂꯦꯀꯣ ꯑꯗꯨ ꯁꯤꯅ ꯂꯩ ꯀꯣꯡ ꯃꯊꯥ ꯀꯂꯔꯐꯨꯜ ꯈꯛꯇ ꯑꯣꯏꯔꯦ ꯉꯁꯤ ꯂꯧꯔꯤꯁꯦ ꯁꯤ ꯑꯃ ꯁꯤ ꯑꯅꯤ ꯁꯤꯁꯦ ꯑꯇꯩ ꯗꯤꯖꯥꯏꯟ ꯃꯆꯨ ꯂꯩꯔꯤꯕꯣ ꯂꯩ ꯁꯤꯗꯤ ꯌꯥꯔꯦ ꯂꯩꯔꯣꯡꯁꯦ ꯀꯂꯔꯐꯨꯜ ꯈꯛꯇ ꯀꯥꯏꯗꯅꯣ ꯅꯪ ꯂꯧꯊꯣꯔꯛꯏꯗꯣ ꯑꯩ ꯉꯁꯤ ꯃꯔꯥꯡ ꯉꯥꯛꯇꯅꯦ ꯑꯩꯅ ꯂꯧꯔꯤꯁꯦ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯇꯣ ꯈꯔ ꯂꯣꯏ ꯃꯦꯆꯤꯡ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯥꯀꯣ ꯑꯩꯒꯤꯁꯦ ꯌꯥꯝ ꯁꯤꯁꯦ ꯄꯥꯝꯃꯦ ꯑꯩꯅ ꯔꯦꯕꯤꯇꯥ ꯍꯣꯏ ꯆꯠꯄꯗ ꯔꯦꯕꯤꯇꯥꯅ ꯁꯤꯒꯅꯦ ꯖꯦꯟ ꯊꯣꯡꯕꯒ ꯍꯥꯟꯅ ꯄꯨꯊꯣꯔꯛꯄꯗꯣ ꯑꯗꯨ ꯃꯥ ꯂꯩ ꯑꯣꯏ ꯌꯥꯗꯦꯕꯣ ꯃꯥ ꯌꯥꯝ ꯁꯤꯡꯉꯤꯕꯣ ꯁꯦ ꯃꯥꯅ ꯑꯩ ꯁꯤꯒ ꯀꯩꯅꯣ ꯑꯣꯏ ꯕꯨꯖꯤꯌꯥ ꯑꯣꯏ ꯄꯤꯖꯅꯤ ꯌꯥꯏ ꯁꯤꯡꯗ꯭ꯔꯥ ꯖꯦꯟ ꯊꯣꯡꯕꯗꯩ ꯕꯨꯖꯤꯌꯥꯗ ꯇꯥꯔꯤꯅꯤ ꯅꯣꯏ ꯈꯪꯉꯨꯀꯣ ꯀꯨꯏꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯠ ꯑꯃ ꯂꯩꯌꯦꯕ ꯍꯩꯁ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟꯅꯤꯅꯦ ꯁꯤꯁꯦ ꯆꯥꯝ ꯀꯨꯟ ꯍꯥꯏꯗꯨꯅꯦꯕ ꯍꯨꯝꯕꯨꯁꯨ ꯍꯥꯏꯔꯣ ꯍꯨꯝꯕꯨ ꯐꯕꯥꯠꯇꯦꯕ ꯖꯥꯏꯅꯁꯦꯀꯣ ꯅꯪ ꯀꯩꯅꯣ ꯇꯧꯗꯤ ꯂꯧꯔꯣ ꯐ꯭ꯔꯤ ꯑꯣꯏꯔꯗꯤ ꯀꯥꯟꯅꯩ ꯐꯤꯗꯤ ꯏꯔꯦ ꯑꯩꯗꯤ ꯂꯩꯕꯅꯤꯅ ꯂꯧꯔꯣ ꯍꯥꯟꯅ ꯌꯦꯡꯒꯦ ꯁꯤꯅ 100 ꯍꯤꯁꯥꯞ ꯇꯧꯗꯣ ꯔꯤꯖꯥꯕ ꯇꯧꯗꯦ ꯍꯣꯔꯦꯟ ꯊꯣꯛꯄꯗ ꯀꯩꯅꯣꯗꯤ ꯑꯩ ꯏꯌꯥꯔꯐꯣꯟꯒꯤ ꯅꯤꯁꯥꯗ ꯂꯥꯛꯏꯃꯦꯕ ꯑꯁꯤ ꯂꯩꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕ ꯅꯠꯇꯦꯕ ꯁꯤꯗ 99 lupa asli orang mana ꯁꯤ 40 Sila kita orang boleh di sanda tak ada ni tunggu kita. ꯍꯣꯏ Kau sila mana? ꯃꯥꯒꯤꯗꯤ ꯀꯨꯏꯍꯧꯔꯣ ꯑꯩꯈꯣꯏꯅꯤ ꯀꯨꯏꯗꯣꯏꯁꯦ Saya kita kau mana ni cuma dum pesa apa bagi dum bahan no lesson ꯏꯁ ꯍꯣꯏ ꯃꯥꯏ ꯄꯦꯝꯃ ꯑꯁꯤꯗꯤ ꯑꯩ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟꯁꯦ ꯁꯤꯡꯕ ꯄꯥꯏꯔ ꯆꯦꯟꯈ꯭ꯔꯁꯤ ꯑꯁꯤꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯤꯁꯨ ꯑꯗꯨꯁꯨ ꯑꯩ ꯁꯤ ꯂꯩꯔꯔꯣꯏ ꯃꯌꯥꯝ ꯌꯥꯔꯦꯀꯣ ꯑꯩ ꯁꯤꯒꯩ ꯍꯦꯜꯂꯗꯤ ꯈꯣꯟꯊꯤ ꯆꯥꯔꯅꯤ ꯌꯥꯔꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯄꯣꯔꯝꯁꯦ ꯁꯤꯗ ꯔꯦꯠꯀꯤ ꯈꯣꯡꯎꯞ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯆꯟꯃꯤꯅ ꯎꯄꯗꯣ ꯑꯃꯅꯦꯕ ꯃꯥꯏ ꯃꯈꯣꯡꯗꯣ ꯅꯤꯡꯁꯤꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦꯅꯦ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯦꯕꯣ ꯅꯪ ꯀꯩꯀꯩ ꯂꯩꯔꯛꯏꯅꯣ ꯌꯦꯡꯒꯦ ꯋꯥꯎ ꯍꯣꯏ ꯁꯦꯅꯗ ꯉꯥꯏꯈ꯭ꯔꯦ ꯑꯁꯦꯡꯕ ꯂꯣꯏ ꯃꯥꯟꯅꯍꯜꯂꯤꯕ ꯑꯩꯅ ꯂꯩꯔꯦ ꯐꯖꯅ ꯄꯩꯁꯥ ꯎꯔꯥꯏꯕ ꯍꯥꯏꯁꯦ ꯃꯥꯏ ꯃꯈꯨꯠꯇ ꯂꯩꯕꯁꯤꯒ ꯃꯥꯅꯦ ꯑꯗꯨꯝ ꯑꯗꯨꯝ ꯄꯩꯁꯥ ꯀꯩꯅꯣ ꯇꯧꯃꯟꯒꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯦꯇꯣꯟ ꯍꯨꯟꯗꯦꯛ ꯂꯥꯛꯏꯅꯦ ꯑꯩ ꯍꯥꯏꯖꯟꯅꯅꯦ ꯑꯃ ꯍꯔꯥꯎꯅꯕ ꯍꯥꯏꯅ ꯏꯆꯥꯅꯨꯄꯤꯗ ꯍꯥꯞꯅꯕ ꯂꯩꯔꯤꯃꯦꯅ ꯔꯦꯕꯤꯇꯥꯅ ꯂꯩꯅꯤꯡꯉꯦ ꯄꯨꯔꯛꯑꯒ ꯃꯥꯅ ꯂꯩꯕꯤꯌꯨ ꯍꯥꯏ ꯂꯥꯛꯅꯤꯕ ꯀꯥꯏꯗꯦ ꯅꯪꯅ ꯆꯤꯟꯊꯤꯗꯤ ꯀꯩꯅꯣ ꯑꯩꯅ ꯂꯩꯕꯤ ꯅꯠꯇ꯭ꯔꯥ ꯑꯥꯗ ꯂꯩ ꯍꯟꯗꯣꯛꯑꯝꯃꯒꯦ ꯍꯥꯏꯔꯣ
ꯃꯥꯁꯨ ꯑꯝꯇ ꯊꯣꯛꯂꯛꯇꯦ ꯁꯦꯠ ꯅꯠꯇꯅꯤ ꯁꯦꯠꯂꯤꯁꯦ ꯈꯜꯂꯣ ꯍꯣꯏꯅꯦ ꯁꯤꯡꯖꯥꯏꯅꯦ ꯏꯕꯥꯅꯤ ꯍꯥꯅꯨ ꯂꯨꯄꯥ 10 ꯄꯨꯡ ꯑꯃ ꯃꯈꯥꯏ ꯇꯥꯔꯦ ꯁꯤꯗꯗꯤ ꯈꯔ ꯃꯥꯜꯂꯦꯀꯣ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯊꯣꯛꯑꯦ ꯑꯁ ꯊꯣꯛꯄꯒ ꯁꯥꯗꯣꯏꯁꯦ ꯈꯟꯕꯗ ꯇꯜꯂꯦ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥ ꯍꯣꯏꯒꯤ ꯑꯉꯥꯡꯒꯤ ꯁꯥꯏꯀꯜ ꯂꯩꯕꯒꯤ ꯀꯟꯅ ꯌꯦꯡꯉꯤ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯊꯧꯅꯤꯡꯉꯤꯌꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯇꯣ ꯁꯤꯒ ꯕꯨꯂꯦꯠ ꯑꯃ ꯂꯩꯔꯦ ꯕꯨꯂꯦꯠꯅꯦ ꯍꯥꯏꯌꯦ ꯃꯥꯏꯁꯦ ꯀꯥꯔꯦꯅꯦ ꯌꯦꯡꯉꯨꯅꯦ ꯅꯨꯡꯁꯥ ꯁꯥꯃꯟꯅꯤꯅ ꯃꯥꯁꯦ ꯍꯥꯎꯔꯦ ꯌꯥꯝꯅ 10 ꯄꯤꯕꯤꯅꯦ 10 ꯄꯤꯕꯤ ꯈꯅꯥꯎ ꯀꯪꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯆꯥ ꯂꯣꯏꯔꯒ ꯄꯨꯂꯥꯎ ꯃꯆꯥꯅꯤ ꯑꯗꯨꯗꯩ ꯍꯜꯂꯅꯤ ꯑꯩꯅ ꯏꯌꯔꯐꯣꯟ ꯂꯩꯒꯦ ꯂꯥꯛꯄ ꯗꯨꯀꯥꯟꯗꯣ ꯁꯤꯅꯦꯕ ꯑꯁꯤ ꯗꯨꯀꯥꯟꯁꯦ ꯍꯦꯛꯇ ꯐꯪꯉꯦꯕ ꯑꯗꯣ ꯆꯥꯛ ꯆꯥꯕ ꯆꯠꯈꯤ ꯍꯥꯏꯅ ꯂꯣꯟꯅ ꯂꯩꯔꯝꯃꯦꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯁꯤꯕꯤꯔꯛꯀꯦꯁꯦ ꯏꯆꯦꯗꯤ ꯉꯧꯕꯅꯤꯅꯅꯦ ꯈꯪꯕ꯭ꯔꯥ ꯁꯤ ꯌꯥꯝ ꯐꯖꯩꯑꯕ ꯆꯤꯆꯦꯗ ꯄꯛꯆꯅꯤꯕ ꯑꯗꯨꯗꯤ ꯅꯪ ꯂꯩꯕꯤꯔꯣ ꯅꯪ ꯂꯨꯄꯥ ꯀꯌꯥꯅꯣ ꯁꯦ ꯈꯪꯗꯦ ꯅꯪ ꯂꯩꯕꯤꯔꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯇꯣ ꯔꯦꯕꯤꯇꯥꯅ ꯂꯧꯕꯤꯔꯦ ꯁꯤꯃ ꯀꯩꯅꯣꯅꯦ ꯔꯦꯕꯤꯇꯥꯁꯤꯗ ꯀꯩꯅꯣ ꯂꯧꯕꯤꯅꯨ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯔꯤꯅꯦ ꯃꯥꯅꯅꯦ ꯍꯦꯛꯇ ꯂꯧꯁꯟꯕꯤꯔꯦ ꯐꯖꯔꯦ ꯁꯤꯗꯤ ꯀꯥꯐꯦ ꯈꯔꯗꯤ ꯀꯥꯐꯦ ꯑꯩ ꯍꯦꯛꯇ ꯍꯥꯏꯔꯦ ꯊꯣꯛꯏꯕ ꯒꯥꯔꯤ ꯐꯝꯃ ꯊꯥꯡꯒꯠꯂꯛꯀꯦ ꯅꯪ ꯁꯤ ꯂꯩꯒ ꯑꯃꯅ ꯉꯝꯗꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯩ ꯏꯌꯔꯐꯣꯟ ꯑꯃ ꯂꯩꯒꯦ ꯂꯥꯛꯏꯀꯣ ꯇꯥꯏꯞ ꯁꯤꯒꯤꯗꯣ ꯈꯪꯉꯕ ꯐꯪꯗ꯭ꯔꯤꯕ ꯑꯗꯣ ꯐꯪꯉꯅ ꯑꯗꯨꯝ ꯂꯥꯛꯑꯦꯅ ꯍꯥꯏ ꯑꯗꯣ ꯂꯩꯊꯣꯛꯑꯦ ꯁꯝꯗ ꯅꯈꯨꯠꯇ ꯂꯧꯊꯣꯛꯑꯦ ꯅꯪ ꯀꯥꯏꯁꯤꯜꯂꯨꯅꯦ ꯑꯩ ꯐꯣꯟ ꯌꯦꯡꯕ ꯃꯝꯁꯤꯟꯈ꯭ꯔꯦꯅꯦ ꯅꯪꯅ ꯐꯥꯏꯌꯦ ꯂꯣꯠꯄꯒ ꯃꯝ ꯉꯥꯏꯈꯣ ꯅꯪ ꯃꯥꯏꯒꯤ ꯑꯝꯗ ꯂꯦꯞꯄꯨ ꯌꯦꯡꯒꯦ ꯑꯩꯅ ꯂꯩꯊꯣꯛꯑꯒ ꯀꯥꯞꯄꯤ ꯃꯥꯅ ꯎꯔꯨ ꯂꯩꯊꯣꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯑꯝꯇꯪꯗꯤ ꯂꯩꯊꯣꯛꯂꯛꯎ ꯀꯩꯗꯧꯒꯦ ꯅꯪ ꯃꯌꯥꯝ ꯀꯨꯏꯔ ꯃꯇꯨꯡꯗ ꯐꯣꯅꯥꯁꯦ ꯉꯁꯤ ꯊꯦꯡꯅꯔꯦꯕꯀꯣ ꯑꯗꯣ ꯅꯣꯡꯃ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖ ꯊꯦꯡꯅꯁꯤꯀꯣ ꯅꯣꯏꯅ ꯕꯟꯗ꯭ꯔꯥꯁꯨ ꯕꯟꯗ꯭ꯔꯥ ꯍꯥꯏ ꯀꯩꯁꯨꯝꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯅꯣꯏꯅ ꯔꯦꯕꯤꯇꯥꯅ ꯁꯤꯃꯨꯛ ꯄꯤꯖꯔꯦꯁꯦ ꯑꯩꯅ ꯆꯥꯖꯔꯣꯏ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯅꯤꯀꯣ ꯃꯉꯣꯟꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯪꯄꯤ ꯄꯤꯖꯩꯁꯦ ꯏꯁꯥꯁꯦ ꯅꯣꯏꯍꯟꯒꯦ ꯇꯧꯔꯤꯔꯣ ꯆꯥꯊꯔꯒꯦ ꯑꯗꯨꯏꯗꯤ ꯔꯦꯕꯤꯇꯥꯅ ꯁꯤꯃꯨꯛ ꯄꯤꯖꯁꯟꯕꯅꯦ ꯑꯩ ꯏꯁꯥꯁꯦ ꯑꯩ ꯌꯨꯝ ꯌꯧ ꯉꯝꯒꯅꯤ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯂꯩꯔꯦ ꯆꯥꯒꯗ ꯆꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯔꯦꯕꯤꯇꯥꯗ ꯅꯣꯡꯃ ꯆꯠꯀꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯐꯖꯅ ꯔꯦꯕꯤꯇꯥꯒ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯊꯒꯦꯕꯀꯣ ꯉꯁꯥꯏ ꯇꯦꯡꯀꯣꯠꯇꯨꯒ ꯉꯁꯥꯏ ꯔꯦꯕꯤꯇꯥꯅ ꯂꯩꯈꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯍꯥꯞꯄꯒ ꯂꯣꯏꯅ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ ꯋꯥꯔꯦ ꯕꯥꯏ